अहानबदा मरोइबा पाउसिंग पिजरी MD अब्दुल हलीम मिसिगी मायोक्ता सेम खिबा JSC ना थासिगी तारामाथोइगी अयुक पुंग मरीदगी पुंग कुनमरीगी बन कौख्रे इसागी सेंथोक येंगलगा अंगांग सिंगबु महई मसिंग तमहनसी हाइना नंबोल केंद्रगे MLA L लोकेन फोंगदोख्रे अमदी इम्फाल द थुंगलखिबा म्यांमार गे मैकवे रीजन के चीफ मिनिस्टर ना लुचिंगखिबा टीम ने स्काई हॉस्पिटल के फिबम उबदा अपेनबा पोखरे खुरुमजरी टाइम्स ऑफ मणिपुर की निमिदांगे पाउ मियंग ताबिरिब सिंगबु विद्यापति म्यांगल बपना तराम ओक्चरी हौजिक पाउ संदोकना पिजरी थासी तरेता एंटी ड्रग जॉइंट कमिटी खुमिदोक कायरंगी वॉलंटियर सिंगना ड्रग चाबा अमदी योनबगा मरी लेनना फारगा वारक वातेम बदल लैखिद्रबा कायरंग खुमिदोक ममांग लैकाइदगी MD अब्दुल हलीम मिसिगी मायोक्ता सेम खिबा JSC अगेंस्ट द ब्रूटल किलिंग ऑफ MD अब्दुल हलीमना इम्फाल उख्रुल अमदी इम्फाल पांगई लंबीदा थासिगी तरामाथोइगी अयुक पुंग मरीदगी मथंगी निमितकी अयुक पुंग मरी फावबा पुंग कुनमरीगी बन कौख्रे वाफम सिंग असि मिहात अदुबु यानिंगदबु फोंगदोकलदुना इम्फाल ईस्ट की खुराई हैक्रू मखोंगदा सथखिबु वाकत मिफमदा JSC की कन्वेनर MD यूनुस अहमद न फोंगदोखिबनी वाकत मिफम अदुदा एंटी ड्रग कमिटी पैसा तानबा गैंग खुटपुनी हाइने इबा बैनर सिंग सिजिनखी महाकना मखाताना JSC न कौरिबा बन असिगी मायोक्ता कनागुमना थबक तौरकलबदी मदुदा थोरकपा अफफत्तगी दायित्व पुमनमक मसा मसाना पुगदबनी हाइखी इसागी सेंथोक येंगलगा अंगांग सिंगबु महई तमनसी हाइना नंबोल केंद्र की MLA N लोकेन फोंगदोख्रे वाफम असि लेमपोपम मयाई कम्युनिटी हॉल दा पांगथोखिबा ब्राइट एजुकेशनल कैरियर एसोसिएशन लेमपोपम खुनफम न चाही खुदिंगी लेप्तना चथरकपा लाइरिक फबा महैरोई सिंग दा पीबा निपानलक सुबा मेरिटोरियस अवार्ड येंथोपगे थोरमदा चीफ गेस्ट ओइखिबा ना वारोल असी हाइखिबनी MLA लोकेन ना मखा तारदुना तोलोप चाबा मियोइना मचा तमहली हाइदुना इमुंगी सेंथोक येंगदना प्राइवेट स्कूल दा हेक्ता तमनबसी तोकलसी अमरोमदा प्राइवेट स्कूल दा पुरिबो ओजासिंगना गवर्नमेंट जगी हेना फबा नत्ते अदुगा गवर्नमेंट स्कूल दा तमलगदी थागी ट्यूशन फी यूनिफॉर्म के सेंफम फ्री ओइरकदौरिबनी हौजिक गवर्नमेंट की स्कूल सिंगसु फगननबा कन्ना गवर्नमेंट होटनरिबनी हंदक्तसु 100% पास तौबा गवर्नमेंट स्कूल यावरिबनी अदुना गवर्नमेंट स्कूल दा हेन मियंग संगसिलगा प्राइवेट स्कूल दा थादरिबा सेंफम गुम गवर्नमेंट स्कूल दा थादा तमहलगा होटनरबदी मसक नाइबा अंगांग सोइदना ओइगनी हाइना हाइखी ओजासिंदगा लंबा पाबा याबसु नत्ति मतम ममददी अखोई गवर्नमेंट की स्कूल दा ओजा ओइरंबसिंजी मरुओइना अखोई मंगना अंगांग ओइरिगी मतम अदुददी लाइक लाइसुगी चांगजे वाटपनिना सिदे जे क्लास 8 पास तोबबोदा अखोई अहल मल मयाम अमा अखोइना अहानबा लाइक तमकदा प्राइमरी तमक मतमदा ओजा ओइरमिबा अहल जिदो क्लास 8 का पास तोबनेबा तुबो हौजिकददी लाइरेबा हुजिकता तमिबा सिंजा आइगी साइना हुजिक तौरिबा मयाम जे इबा बेलो कनागी नेट तेना डॉक्टरेट तंबा मयाम अमा डिग्री होल्डर गातने सिगुम्बा गवर्नमेंट की ओजा लोबो मतमदजो महौसागी मेट्रिकुलेट की पोस्ट अदुगा कनो गेजेट पोस्ट न लोबो मतमदा दा बे पास तोगा मेट्रिक पास तोगा हुजिते ता इंटरव्यू यावबगी मतमदो हौजिकतिसु ओइदबनी कॉलेज ने प्रोफेसर अमा इने कॉलेज लेक्चर अमा ओइ याइबा मतमदा हानदी एमए पास तोगा ने कॉलेज लेक्चर ओइरबा पोतो हौजिकति मागी PhD पास डिग्री फंगद्रगदी कॉलेज की ओजा ओइबा यागै सिगुम्बजे लापनिना हाई स्कूल की थाकसु अदुके मतिक ट्रेल लेरबा अदुकलबा अखंगै ओजा नातनेबा प्राइवेट स्कूल में तमलिबा मचा सिगुद ट्यूशन अदुदाना तौरिबदो हौजे हौजे गवर्नमेंट की तमिबा स्कूल दा मदुगी पैसा तुम थादबियो हानदी प्राइवेट स्कूल में थादरिबसी ट्यूशन की पैसा की मथक्का स्कूल की था की फी संगदोरिबनी यूनिफॉर्म की संगदोरिबनी अदगी एडमिशन की संगदोरिबनी अदो था की ट्यूशन फी अममा स्कूल दा हुनदबा मयाम मदि फ्री ओइरकदोरिबनेबा हाई स्कूल दा अदद प्राइवेट स्कूल दा थापदा चंग मियेंगो चिदा गवर्नमेंट की हाई स्कूल दा संग पदा अदुगी मियेंगो येंबा मतमदि आई थोदो के दोना प्राइवेट स्कूल ने हेनगने आइना थाजति हंदक हाइदोखिबा बोसेम की एग्जाम द कुनिथोइरक सुबा पोजीशन होल्डर ओइरखरबी
Laimapokpamdagi Dr. Aribam Ibomsa Sarma Amadi Prem Latagi Machanupi Little Flower School gi Mahiroi Aribam Puja Sarma Yauna Kosem Amasung Bosem na Loba exam sing the position holder Oirakrabi Amadi subject topper sing da Sel Gimana Amadi Achamba Kudol sing Piduna Pukning Thogatki Impal da thunglekiba Myanmar gi Mekwe region gi chief minister na luching khiba timna ngasi Impal gi tongan ba mafam sing da chatuna yang sinkre maru oina team aduna Impal gi Rims Road ta leiba Sky Hospital da satuna yang sinki team madu da Sky Hospital da leiriba matam ga chunaraba anoba makhal gi khuchu khulai sing amadi hospital asina lauriba thaudang singbu ubada apen ba pokhi Sky Hospital gi oiram liba saktam adubo haktheng na ukhiba Myanmar gi chief minister na yumthang nariba India amadi Myanmar anigi marakta haksel gi oiba mateng pangnabada Manipur lengang na ahenme midyeng PBU haiba yauna wafam kaya amasu phongdokhi according to my experience, the operation theatre is well equipped with modern facility, very reliable. The doctor himself very reliable. I have to tell patients in my country how the Sky Hospital and many medical science are very effective for the Burmese patients. Okay? Sky Hospital gi Thoboren oiriba Sam Kisorna Myanmar gi team adubo harau tayamna okpaga loinana hospital asigi maikai yumlonariba Myanmar gi damak angamba thakta mateng pangani haiki. Honorable Chief Minister has also emphasized that Sky Hospital doesn't need publicity or advertisement in Myanmar because the amount, the quality of care the Sky Hospital is providing, that itself will attract patients from Myanmar. And in terms of cost wise, as part the standard of care, the cost is less than half of the charges in other countries. Oh yes, of course. And I have also spoken to the Honorable Chief Minister and also the visiting dignitaries that I have not been to Myanmar. I have not been to Myanmar for publicity and advertisement. I have been concentrating on finding the problem of the heart problem of the people living in Manipur and a northeastern part of India first. So now when patients from other neighboring countries, I am not ignoring them, but I will definitely accept them. I will definitely treat them at par with what I am doing for the people of northeastern part of India. Singzamai Thoksom Laikai degi Naurem Ongbi Rekha Mihata Chennai Haibagi Maranda Singzamai Police na Faduna Hoji Police Custody da Lairiba Mahaki Mapureba Naurem Dijamani ngasi CZM Impal West ki court ta puthokre. Court na makata na nimit 10 judicial custody remand pikre. Amaromda Rekha Misigi Mayok ngasi nungthil Singzamai Imo Filling Oil Pump manakta meyam na wakat mifam sathakre. Wakat mifam aduda saruk yakiba singna Rekha Mihata Cheneba miwai athubada Meyam Khangna Chairak Pina Nabadabi Tauki. Meyam gi Khongzang aduna maram oirga manak nakpada leiba dukan sing thonglon ki. Ngasi ayuk pung mapalom taba matamda Moirangkhomda leiba Krishna Premi Oil Pump manakta matam kuina khamduna leiba scooter number MN023478 Miyamna bom yauraboi ningduna mi paina ba pokna rure tungda Impal West ki police laktuna yengsilaba matungda bom yauramdabadagi miyam gi mi paina ba adu kokna ki makhata ba pau pizadringe da break amatang lozari Manipur ki ahanba private satellite channel Tom TV Times of Manipur cable TV service athuba matamda hauziragani lamjingba group ki unit ama oiriba Tom TV cable networking service ki distributor kharasu pamjai hena kupamarol gi damak Nagamapal Rims Road Nityananda Temple manakta laiba lamjingba group ki corporate building natraga aikhoi gi mobile number 8132089758 asida contact tobirau khudong chaba se manghanbiganu Interglobal Colleges, a verdant landscape of 54 acres, over 3,500 students and 500 faculty members. Credibility that comes with over 3,000 placements. One step can make all the difference. We can make a difference.
Global Colleges, Chandigarh. Manipur ki ahanba 24/7 cab service oriba lamjingba cab service na miyang seba da lejari apamba service khanbiyu economic rate rupees 15 per kilometer, standard rate rupees 25 per kilometer, luxury rate rupees 55 per kilometer with base fare of rupees 40. Manipur ki district singi maruoina Senapati, Ukhrul, Churchanpur, Kakching, More, Chandela Chingba Singh Chananabagisu ataba mamalda book tawbiba yaragani. Manipur ki mapan ki lamsing haibadi Guwahati, Shillong, Dimapur, Silchar na chingba sing chananabagisu book tawbiyu loinana luhongba amadi atopa thabak thorom ki damakta su akhanaba discount pizari. Hena kupa marol ki damak contact tawbiyu aikhoi gi contact number 1800102795 natraga 8794613154. Aikoigi website www.lamjingbacafe.com. Nauka Hearing Aid Center. Kumja lising ama chawpan marifom doi ki hona chai kuntra manga hena Notice India ahan hearing aid clinic mo ne lerek laba Nauka gi Infal Center ma hangjare TV ma di phone gi konjel loinana nil khongum fam na ta bangam da gi awaba mayok na di bina al kuding mag wabi rogano Nauka Hearing Aid Clinic ngasi makleng sim direktuna completely invisible water resistant ama di rechargeable oida ba digital hearing aid hapiu ta bangam gi pangalwana ba dong gi khangna chana ba single power si tambio ai khoi gi leifam di Nagamapal Main Road Phogoi Sangmam Laikai near Community Hall. Mobile number na 6000954159. Break ki matong na makata ba pau pizari. Animation ki iho asida inkalak liba na hasingsu masa-masa gi lotana leiriba art ke haising basing asi miya mamang da uthok hauna na bagi fida ama cosplay convention asina piri bani masida lamdam asigi nat ki chatna kanglon amadi na hasing bulana lamjing naba pangthok panatte haina team Trans Manipur gi member Sadananda Maisnamna ngarang Imphal West lamwai khongnang khong Team Trans na sinduna pangthokkiba cosplay convention da phongdokhi panbayai cosplay asi hawkhiba chahida Japan lamdagi hawraktuna ngasidi Asia amadi Western lamdam singda paksana naha singna pamnarakpagi chauna mami tari convention adu da saruk yakhiba Team Trans Manipur gi member Sadananda Maisnamna makhata na hai animation bu nungsiba naha singna masa masagi pamjaba cartoon amadi superhero sing character adu mananaba masa masa na color fabric dress design na chingba kaya same saduna hai singba uthok libani naha sing asi masa masagi character fantasy amamam galoina na laizaba ngaktani hairiba character adugumna manaba honajaba hairiba si ngasigi malengi animation gi iho asida pak sauna tinba ngamlagani haibasi achauba thajaba thamjai haiki pangthokkiba cosplay convention adura sharuk yakhiba cosplayer sing gi maikai dagisu masa masagi oiba nungai warol kaya amasu phongdoknarakle ahum subnebako 2017 dagi tawjarakpane aduga aigi hoigi team sina sigi main objective se si mapan gi culture hekta matau tamubai wadi natte akoina mingonda akoigi leiriba angang youth myam singse sida crafting gi akoigi semba saba moina pamjaba character jegi dress se moina tv de yenga semdoi honajari neba sigi capability je si unveil tobne haitare akoigi unfold tobne ga type ta ko moida khudong chabam khak pibane ba adoreidi mioi bamna mana pamjaba role model le khoi kayum matamda khoi je lambi daga superman pame har se je lambi daga sahar chapadi adu dream come true makhalam ne ba mioi bagi satisfaction amma ju phange ko
ख्वाई मरु ओइबदि यूथ एम्पावरमेंट अमा खलमने हादि यूथ chances bibane talent han kumbane aina sajariba character na mirku hasune walgi mafam kudimakta akogi anime wall se kan chakholei masigi maramdi aikogi film oina direct utpangam deba kaya ma central idea kaya ma fummaga kwa hariba sida akoi uthoiba mi society is the faganaba awareness kaya ma asoiba kaya ma utpadasu asigumba ba animation asina yamna sauna mateng pangi haiba se ai thamjage aduga aina sariba character oina di sabadina dress kimono Japanese kinesi se na sum haini Japanese ki nupi myam do sum inspired over ko ina pamjaba ngaujaba adugi si dress aina choose toraga cosplay se da yaubne Manipur sign channel se kaino da si environment se kawai Manipur se go chapam leite tom leite ai yo especially go kari kita kano do ngau do si channel nu ai aduga ai arts moving kano go context stuff go si se go out da gumba de Bombay de Delhi Bapom chalaga perform toraga amai toraga some hingba hai high river convention asina akhogi Manipur da leiriba animation world da pamjawa amadi saruk yaningba akhoi inkhaliba nahasing asigi achauba fida ama fanglibani moigi lejariba manungi hidden talent sing adi puthoknaba amadi malemgi mapan thongda miyam mamangda puthoktuna mai magi haising base uthoknabagi aduma tanja platform achauba ma piribani haina akhogi transstream gi makai dagi phongdolakli camera person teleskalona problem jariba bisorje Times of Manipur lamboi khongnang khong Imphal West Sekmai Kendradagi handak haido khiba class 12 pi sangyengda science stream ani suba tarakhibi Kangla Tongbi dagi Bim Busnet amadi Sita Busnet ki machanupi Sujata Busnet amadi Tarataruk suba tarakhiba Sekmai Mayai Lekai dagi Laimayum Ibo amadi Laimayum Ongbi Sanahanbigi machanupi Laimayum Isanibu ngasi MLA Haikam Dingona Taram Okre Makoibu Taram Opagi Thorum Aduda MLA gi Sanjen Thongda Leba Quarter da Pangthoki Pawmi Sing da Wa Ngangleduna MLA Hais Dingona Thorum Adu Haurak Liba Mahairoi Singbu Pukning Thogatpa amadi Tungda Lakadaba Punsigi Singnaba Kayada Mayong Yaba Ngamnanaba Gidamakta Asigumba program asi Pangthokpani Hain Haike Holder sing asi pagi leiba satra sing se pun thogat poina pai angang sing sine su asi message ama adi samai kendra se da koi samai kendra se koi education gi sector da koi note ha ba du ma mayam da koi message ama angang sing sine su koi khona jaman du si di mayam da tv re loina na koi tung da hawal liba samai kendra gi angang sing sina koi mahi masing da thawa yaung na hone bi ra kan da he na puning changba he na loksing leiba he na position holder mayam ama pothor orisanu haiba simasu ai thamjari loina ai site gi ai angang sing sideda di second position holder oina tarba hogi strata basnet amadi 16 position on tariba hogi lani sani devi da ai ngamjawa khradang ai khuro khara hogi puning thagot poina asigi afarban ni sideda ai khuro thamjani ngasi Ziribamgi Lakhimpur da leiba ICT campus da Ziri Music and Cultural Foundation amadi Achievement of Rising Maidan na sinduna ngasi taramapalak suba arambam Samorendro leikhidabagi ningsing thoranga mari leinana leibak ningba isai sangdamnaba ama pangthokre thoramadu da chief guest oikhiba Ziribam Municipal Council gi BCS Wangoi Sanana ngasi gi mirol na mama leibak Kidamak Tawaina Ponta Pikraba Athobi Sing Amadi Makoina Kalamba Wakalon Adu Ngasigi Haurakliba Mirolna Kaukthokpa Leitana Ipa Ipu Singi Thauna Lingzen Adu Lehanabagi Pandamda Thoram Asi Pangthokpani Haiki Manipur da leiriba lai sing asi umang lai hairaga khangnai adubu lai haraubadadi lai khara khaktani lai haraubada Laibola loina thanai adubu moirang ibudau thangjingi de laibola thanade tangkul sanade hiram sida ukalna karigumba chingnaba lairabadi madugi matangda laklaga khangningliba adu gi matangda maibaga tanaraga khangbiyu madudi natana nakal nama khaktang yenglaga wa ngangbiganu haina maiba loisangi maiba hanba oiriba maibram Mudhuchandra ngasi ibudau thangjing Pamnai Bachairap Loisang, Maiba Loisang Amadi Tangjing Seba Mandalna, Ibudau Tangjing Moirang, Laikol Manung the Pangtokiba Paumi Singa Unaba Amada Fongdokre. Laija Apabada Hauraga, Laija Apabada Loiba, Maramadona Koi Arepa, Laijade. Ladi, Singeri Sikarino Maiba, Sinakarino, I call the discussion to the Tanarga, Adu Karino the Kambioba.
नत्तबिदा हेता नाकलम बे तौर गेता हाज सोई मनी मदांग सानि ब्लाज मा सानि गमदा हराव असी माइहौ रोल दगी सन दोन लाखलबा कंगलोन हराव जबनी उकल थोलक्त्रिंगै दगी लाइगी कंगलोन चुमना लेपाक मियांगी गा लोइनना इबदौ थांगिंग असी फावबा असोय अंगाम यावदना हरावदना लाखली मीडिया की प्लेटफॉर्म खरदा उकल की कन्वेनर ना इबदौ की हरावबा कंगलोनबु लान उहन्नबा थोंग मानबा मवोंगदा खुंथोखिबा उफमसिंग थांगिंग सभा मंडल अमदी इंगु चैराप लोइसंग माइब लोइसंगना हचिन लवी इबुदौगी कंगलोन खंगदबा कन्वेनरना पुन्ना वखन तमिननबा लागिबा तांग 23 फावबदा इबुदौगी लैकोनुंगदा लाखनबा थांगिंग सभा मंडल ना थोंग लाउना हांगदुना थमली हिरम असिगी मतादा मीडियादा अवाई अकुम तौनबगी महुत्ता पुन्ना वखन तमिननबा पुन्नमकी याइबा ओइगनी मसिदा कन्वेनरना थौसादना लाक्तबा थोलबदी थांगिंग सभा मंडल अमदी मोइरांगदा लेबा क्लब ऑर्गेनाइजेशन पुन्नमकना लखलक्पा थबक खुदिम इसाना याजगदबनी हाइना पाउमीसिंग उनबा अदुदा सरुक याखिबा माइबा लोइसंगी योरेन हनबा ओइरिबा वाई राजेना फोंदोरखिबदा इबुदौ थांजिंग मोइरांग हराउबा असिदा नोंमाइजिंग अमा अहानबा नत्रगा अरोइबदा याउदबा यादे लाई हराउबा सांगबा तेनबसी कुमकुमगी मटुंग इल्ली लाइजा अफबदगी हौरगा लाइजा अफबदा लोइसनबा मरम अदुना इबुदौ थांजिंग मोइरांग हराउबदा अरेपा मतम लेते अदुना मैहोरोलदगी लिक्लम असि कायदना चथरकपनि हाइखि तरामापन सुबा आरामम सोमरेंद्र लेखिदबगी निंगसिंग थौरम पेट्रियोटिक राइटर फोरम मणिपुर सिंधुना ngasi lanlai telo chanada leiba निंगसिंग कॉल पाक पांगथोखरे लेखिद्रबा लमयानबा आरामम सोमरेंद्र गी मितमदा हाइकत लेकत तंबा आईबा आसामगी होजाइदगी लाइरेन लाकपम सुरती कुमार दा आरामम सोमरेंद्र मेमोरियल लाइफ टाइम अचीवमेंट अवार्ड लिसिंगनि तरामापन खुसिनखी थौरम मदुदा डॉक्टर एस लान चाबा चीफ गेस्ट फोरम की प्रेसिडेंट या स्कूल ख्वाइरकपम अमदी टॉम टीवी की एडिटर जितनिंगोमबना मथंग सिटना प्रेसिडेंट अमदी गेस्ट ऑफ ऑनर ओइखी थौरम मदुदा सरुक याखिबसिंगना आरामम सोमरेंद्रना हिंगलिंगै मतमदा लौरंबा थौदांगसिंग सिंगथानखी नांगनिंबा मिन नांगलेसनु फाइना थागत्तिगे हाल थागत्तिगे फत्तिने चैगे चैबिसनु नंगना तौनी हाइदना नंगना लेपबदो अदुनु तौ ngasi de 80% sipsagorda tariba mikisi ram sengba miki ado makoi lu hena oigedegi sakale kada chaki ba manipur state versa samgi annual conference ta sipsagordi ando pasi ram sauna nomini sukna am fajaba manipur lagi so art and culture department lagi gari ma ni thartna domana अंदोखी अखोगी लमयान बामा लेखिद्रबा तुंगदा अखोना मागु निंसिंगदुना मांगना पामजरंबा अखोगी लंबी अदुदा अखोई चत्तना अपुनबगी सक्तम पुरकनबा मणिपुरदा खुंदामिनरिबा तोवान तोवानबा फुरुपसिंग मनना मणिपुरगी मपान तारिबा तोवान तोवानबा अखोगी मणिपुरी सिंगी मरकता नुंसी चानबा पुरकनबा होनरंबा अदुमा मियोय अमा खामु थक्ता पिखमनन खिबासी अखोगी अचौबा मंगजबा अमनी अदुना मांगना पामजरंबा वाखलो अदुदा अखोइसु कदाय फावबदा माकी मतुंग इन चत्प याबगे हाइबा वाखलो अदुदा चलगा मणिपुर सी इंब तप्पा सखतपा मणिपुर म ओहनबा होनमिसी हाबो थमजरगा मैं पुन पुपोट न मुखुंजे ngasi Ziribamgi Lakhimpurda leiba ICT campus da Ziri Music and Cultural Foundation amadi Achievement Uprising Maidan sinduna taramapalak suba arambam semendro dead anniversary ga mari leinana patriotic song competition pangthokre Thauramasi ka chief guest oikiba S Wangoi Sanana ngasi pangthokliba patriotic song competition asina hauzik haurakliba angang singda aikhoigi Manipur gi haukraba wari singdu khajiktang oirabasu ningsingba ngamgani haiki ngasi gi thauram asta president oikiba Hais Rani Bala Devina phongdokhibada ngasi pangthokliba patriotic song competition asi aikhoina Zeribamda leiba isaida pamjaba angang singbu pukning thawatnanabagi damakta thauram asi pangthokpani haiki Competition dan thing man thawe na dati ngan na thado kinana school dagi lakadaba angang singje lakadaba sila aigi thawai da sungai to radi kawi adu la iba satra krase sina adu mapung pha na pangthok kana masigi program se apung pha ba oir sinoina aina isonu mapum da kurumjaga aina tang sila
Arambam Somindrona Laikidabagi, Taramapalak, Subaning Sing Thoram, Jiri Ima Maira Paibi Apun Balup, All Manipur Student Associate Organization, District Committee, Jiribam, Kada and Papnilnas, Sinduna, Ngasi, Jimpalgi Conference Hall the Pangtokre. Thoramadu the resource person oina Saruk Yakiba, All Jiribam Working Journalist Union Advisor, Sarat Thokjomna, Laikhidraba Arambam Somerendra, Hinglingai Matamda Lamdam Asida Awon Bakaya, Purakna Bohotna Rambada, Achoba Thaudankaya, Laurami, Madumakna, Lamyan Bahaina, Laibak Miam the Mington, Piki Haiba Yauna, Wakam Kayama Fongdoki. Thoram asi Arambam Samarendra gi Taramapalak Suba Ningsing Kumonga Mari Lenana Observation Committee Hojaina Hojai Langduna Hojai Parisat Sanglen da Pangtokre Laikhidrabagi photo the Miamna Haikal Laikat Tamduna Ikai Kumna Utpa Amadi Saireng Saidin Nebana Thorum Adugi Mapungoi Saktam Oiki Observation Committee gi Chairman L Angona Laikhidraba Lamyanba Arambam Samarendrana Lauramba Thaudang Singbu Singthaduna Wapam Kaya Amafongdoki Committee is a queen, Himbang Mamoiba, Masia quick question, so question, Amalae. Can I have Manipur, the Masi Mite, like Ising say, I hang at Adabada, Mite, Masing Jackson, Atopa Saganasum, Damselum, Damjala, no Mamite, Manipur, Mutkadra, Hina Hibasi, Masi, I'm not over question, I'm oide. Masay in a Taba Fangay, 41%. 40 Masi, Miss Manipur, the Miss Likagina. 41% Mutang lady and Magi, Pawang Taba from the Massa Yama to Jumbawan, Machina Tapadi, committee say, Himbra down a Wagadova, in future down a Wagadova, a Dugimo money. Goodyear Auto Care Showroom ngasi hauna bi matung in MI Traders Gari Awang Leka FCI Road ta hangdokre nauna hangdokliba showroom asigi sales manager Binod Dattana showroom asida Goodyear tire wheel balancing nitrogen year amadi automatic tire changing phanghanli haiki Pradhan Mantri Surakshit Matribhat Abhiyan PMSMA program gi Makhada Block Program Management Unit BPMU Chakpikarongna District Program Management Unit Sandel Khusam Naduna ngasi nomagi oiba miron bisingi lemna ana layeng bagi kem amang ngasi Sandel District CAC Sakpikarong da pangthokre PMSMA State Nodal Officer Dr. Mina Seram amasung CMO Chandel Dr. Serthai Serbun anigi lising makhada pangthokiba miron bising bu lemna ana layeng bagi kem aduda State Health Services ki specialist Dr. Ahum Dr. Bilasini Tayenjam OBGY Dr. James Ilangbam OBGY amasung radiologist Dr. Ruhi Gupta Susaruk Yaduna Miron Binupi Singmu Lemna Ana Layenki. Ke Maduda Lemna ultrasound Loba, diagnosis Tauba, laboratory testing Tauba, meditation Tauba Amadi Lemna Hidak Lang Taksing Su Yen Toki Bagaloinana, Machi Oibachinjak Singi Asa Taksing Su, Layengba Laki Bi Mirol Binupi Sing the Fanganki. Ke Maduga Mari Lenina, PMSMA State Nodal Officer Dr. Mina Seramna, Ngasiki Kem Asi PMSMA Gi Makada, Paikatpa, Manung Hanjina Labor Mapam Sing the Labor, Miron Bising Amadi, Makoina Pol Kadoriba, Angang Singbo, Asoy Angam Yaudanaba, Masamawu Pana, Poona Nabagi Pandamda, Pangtok Pani Haiki. Aduna Koina Hoji special initiative that Togzari Bazina far flung area, the Atapalamda, Kogi, Sumba specialist like the Bazagasida, Akoina specialist in Zipurakanda. Sigi PMSMA gi numisida facilities PBba aduna ngasi gisna manga ruk subani akoi mamangda more da chacharure tamai da chalure mauda amasung sub district hospital Jiribam na chingbada koi chatlaga matang sumba program ama koi special oina PMSMA numisida koi tawjai koi mama sibagi amadi mama nabagi changsi handahanba maternal mortality ratio handahanba amasung angang Sumasa Pana Pohalagadi Aduna infant mortality handan Sigi main Kogi Pandamsi Sigi PMSMA Pandamsi District Hospital Thobal gi Operation Theater Semjin Sajin Nabagi Damak Mamang Thagi Tarani Pan gi OT service leptuna lakhiba adu Semjin Sajin ba loireduna ngasidagi makhatana hanagum mathau tawba hokre nauna OT service hangdokhiba aduga mari leinena District Hospital Thobal gi MS Dr. Memchana Hojikti Hospital asigi leiriba OT gi phibam asi modern operation joining system gi thakta Semjin duna patient single level room amasung operation theater matik chare amadi National Quality Assurance
standard ki thak phauba sakhang binaba semjinba loire OT gi service ase nimit kunni lom lep uraba matung ngasi di mahausagum amukhan operation tawba hore ngasi ahoba numita patient mari delivery gi damak operation tawragani haina MS memchana phongdorakhi Lanai gi drug amadi yuda laichuraba singi treatment center singbu ningthina kanglon chumna mathau tawhanduna layengba lakhiba singi yaifanabagi pandamda drug de-addiction and alcoholism cum rehabilitation centers forum of Manipur kauba loop ama samkhre loop sigi president oina the overcomers ki potsangbam hanjababu Khankre, the Sanity Foundation ki Maisnam Puspakanta Secretary, The Way to Life ki Laukrakpam Hexmolinna Treasurer aduga Hanigi State Human Rights Commission ki Chairperson in charge Yambem Laban Advisor oina thaupu ba hokre. Amuka hana break amatanga lauzari. प्रधानमंत्री कौशल विकास योजना PMKVY की मखादा टेलरिंग एम्ब्रॉयडरी हैंडलूम वीविंग डाइंग वापिंग टेक्सटाइल डिजाइनर सिंह फ्री ट्रेनिंग पांगथोक सगदौरी ट्रेनिंग सिंगसी याविंग बसिंगना KB Philanthropy 5 की वेबसाइट www.kbphilanthropy.org रजिस्टर तौबियु अकोपा मरोल की दमक कॉल तौबियु 0385242741 नत्रगा 8118936684 नत्रगा 8794276615 Manipur University the affiliate tauba South Asian Institute of Rural and Agricultural Management Langjing Achoba Imphal West ki admission tauzari course sing adudi BSc Agriculture, BSc Horticulture, Bachelor of Business Administration BBA nupa amasung nupi ki hostel ki khudong chaba leijari akaknaba seat kharatani akupa marol ki damak www.sairam.org.in natraga phone number 7641929924 natraga 8258801014 natraga 9612812346 ta contact taubiu. Admission is going on. Saraswati Institute of Management and Paramedical Science Pangai, opposite to 6 IRB MPTC Pangai, Pangai Road, Imphal, Manipur. Note iski oina ihan hana Saraswati Institute of Management and Paramedical Science Pangai na BSc Forensic Science course Manipur da hangle. Mapalam da chatrabasu hayingma college cha lakituna admission tobi horo akakna basitni. Hello. Hello. Pakhong ama chalake. चलो ने चाही अमगी प्लान तौगे हारदी ओ फौ पाम्बी थाबियो ओके चाही तरागी प्लान तौगे हारदी उ पाम्बी थाबियो चाही चामगी प्लान दी इचाबु अफब स्कूल द महै तमहनबियो इचा काइना अफब स्कूल हाइदी लनाई कोचिंग तौबगी अवाब लेहंदबा स्कूल दुदा दुम चांगनेना कोचिंग तोहनबा मामा मपागा चा मनना वारक वातेमबिबा जिम एरोबिक डांस फुटबॉल थांगता ममांग द 12 एग्जाम की टॉपर से पुथोखरबा ख्वाइदगी चौबा नानबा ख्वाइदगी फब स्कूल लास्ट पाखों करी स्कूल नो स्लोपलैंड पब्लिक स्कूल खोंगजोम चुमबरा चुम्मे यम खंगनिको Yes, only Slopeland Public School, Khongjom. Vigyo Institute of Management and Information Technology affiliated to Manipur University, Kanchipur. BBA amadi BCA gi oina chahi ahumgi dual certification courses 2019-20 gi damak admission hauzare. Coursing asi tambada DCA, Triple CA amadi Tally gi short term course ama lemna tambagi khudong chabasu pizari. BBA amadi BCA gi oina lakliba July thadagi class hauzaragani. Adai khudong chabasingdi state of art infrastructure, well furnished and equipped classrooms, qualified and well experienced faculties, visiting faculty from industry and academia, placement cell, computer lab with internet facilities, library, canteen, conference hall and playground. Agak naba seat masingni amadi hostel gi facility su pizari. Prospectors amadi form gidamak lengsen birau Vimit Sangai Prau FCI Road opposite MSPDCL office Imphal West.
Akupa marolgidama contact tobirau 700-561-3687 natraga 700-5845-205. Ekoigi website www.vmeetinfal.com. Email vmeetinfal@gmail.com. Break ki matungda makha taba pausingda managing livelihood and social protection haiba hiramda numit mangani ki training workshop ama DM Community College of Science ki campus ta hogdokre. University and Higher Education ki Director W Malemnganba Chenglei IGNTU Regional Campus Manipur ke Head Department of Tribal Studies Dr. N Surjit Kumar DM Community College ki Nodal Officer amadi DTU Center for Kausalgi Director Dr. Riazuddin Sak amadi Center for Northeast Studies BB Giri National Level Institute Noida ki Coordinator Dr. Otozit Katrimium Nachingbana hogdokpagi thorum aduda saruk yaki. Training workshop adu Northeast Studies Center BB Giri National Level Institute Noida Nalandira Indira Gandhi Tribal University RCM amadi Dhanamanjuri Community College ka khusham naraga sinbani. Tongan ba awang nokpok state singdagi lakpa chaurakna miyoi hundra mukna workshop asida saruk yari. Nambol Kendra ki manung sanba isoki akoi badal laiba sahi sigi bosem amadi kosem amashung CBSE na lauba exam singda 60% amadi masigi mathakta pass tawrak laba mahiroi sing okto na pukning thaugat pagi thoram ama apunba club isok chingphu ningthau sembi laima thaugal loop isok amasung isok gram panchayat na punna khusam na duna chingphu ningthau sembi laima sanglen isok tangarang pangthokre. Thauramadu isok gram panchayat ki pradhan W Devan Singha chingphu ningthau Sembi Laima Thaugal Loop ki President Hais Brajamohan Secretary K Biren Maitei Isok Gram Panchayat ki Ward Member Singh Y Lasi Devi L Umabati Devi Social Worker Singh Hais Hemanta Hais Soba SWC ki President Hais Ibotomba YOC ki Advisor L Iboton SDI ki Secretary K Anand Maitei na athoiba mithunglen singoy na saruk yaki. Thauramadu saruk yakiba GP ki Pradhan W Devan na Haugat lakliba mahiroi sing asina aphaba masing yam khalaknaba gidamakta ishok khungangda paikhat kadawribani adubu punsida mai paknanaba kanna hotnaminasi amadi hotnabiyu haina mahakna makhata na haiki. Lamjingba group na saphongkhiba amadi miyamgi seba phanglakpa chahi ahum phajilakbaga iroinana Kanale Jadraba All as Home amadi Children Home singde chananaba cheng amadi potlam kaya ama tengbang pikre. Ngasi Lamjingba group na tengbang pikhiba All as Home amadi Children Home sing adudi Impal East ki Achan Bigaida leiba Poirai Nawakon Impal West ki Mongsangai da leiba All as Home amadi Tera Bazar da leiba Children Home ni tengbang pibagi thoram aduga mari lainana Lamjingba Finance Report Branch ki Manager T Tes Kumar na hai khibada khunai asna miyoi kanglup kharana sothaduna lehoraga miyoi kanglup kharana yaifa nungai khibana lamdam asi chawkhatle haiba yaroi. Lamjingba group ki pandam asi lamdam asiga semitlon chawkhat handuna miyam punna chawkhat minabani. Lamjingba group na ngasi praja miyamgi dambak yamba yamdaba thabak kharadang oirabasu pangthokpa ngamliba asi miyamgi thajaba amadi support nani. Tungdasu lamdam asigi sotha hauraba amadi kanale jidraba singi damakta Lamjingbana ngamjaba tengbang piba ngamba oizage haina mahakna makhata ki. Third Foundation Day ke mai lakchabine koi chairman Sri Chanasam Jeki mana gi lamjing lamtak makhada edam akoi chu mayam akoi sotharaba khunai haitare sisu loinamak angang nubidagi hauraga ahal oiba khudingmakta mainstream line da myoiba chana role haidi sadaran punsida loinamak lakpa ngamnabagi damta akoi chu angamba thaudang yabado adwaini yajaba ngamge na akoi chu madam angamba khara seida khara kachaba lakchai madam sida soengam yawargu chu madam hoina akoi busu takpiraga hena phawmong da akoi chu ngamnaba hena khona jage madam adu madamna tawbiribsidi tasengna pen bai du oire ngasi angang singi khungup thambonggi mong laik tawonggi mong adagi tawriba mayamse akoi da su yam tamjeningai am oire yamna lu nanba manamta phattaba tadaba khota sumaina sagumaina tambirisi akoi manipur khunai gi praja mayam sina su kaigumba gyan taba madam gi wakhulon je chen boiragadi yam yai phanungai ba mangal leiba manipuram oini madam thajaba thamme.
Ziribamgi Babu Parada Leba PWD gi EE gi Banglo masak khangdabasingna amang ata thohallamle thaudok asing asin nungthil pung mari rom taba matamda EEN Sadanandana mafam maduda lakpa matamda thengnarakibani hairi EE Sadanandana phongdorakhibada mahak ngasi Imphal dagi mafam aduda thunglakibani mahakna get hangdoktuna changluba matamda mahaki angangba machugi Maruti कार थुगाइरम बतनतना ऑफिस की चे चांग कया लेरम दबा थेंगना रखिबनी हाइरी थौदोक अदुगा मरी लेना जेरी पुलिस ना केस अमा लखटख्रे हाइरी हौखेबा मेगी कुंदा अरुणाचल प्रदेश के एमएलए अमगी युमदा चिंगनेनंगाई ओइबा मोंगदा सीना फंखिबा चही तारानिथोय खक्तंग आइरी बिनुपी मचागी असिबा हकसांग नेशनल कमीशन फॉर प्रोटेक्शन ऑफ चाइल्ड राइट्स ना खंगहलकपिगी मतुंग इना आसाम की लखीमपुर दर लैबा दोला टी स्टेट की मोंगफमदगी अमुक लौखटख्रे NCPCR ना जून 3 याथंग अमा थोक्तुना नुपी मचा अदुगी असिबा हकसांग अदु निमित 18 गी मनुंगदा अमुक लौथोकननबा खंगहलकपनी मिसी अदुगी मतंगदा नहलगुन पुलिस स्टेशन दा CRPC सेक्शन 174 गी मखादा केस अमा फाइल तौरकपदगी खोंगथांग असि लौखलखिबनी मे कुनमाथोइदा पोस्टमार्टम तौदना नुपी मचा अदु फुमख्रे हाइबा मे कुलुमदोइदा पाउमिसिंगदा यौनरकपदगी NCPCR अमदी आसाम कमीशन फॉर द प्रोटेक्शन ऑफ चाइल्ड राइट्स की कांगबु अमा नुपी मचा अदु फुमखिबा मफमदा चतुना यंगसिनखी कांगबु अदुदा पुलिसना थिजिनबा अदुदा मवोंग मरिल तादबा यावबा थेंगनरखिबदगी याथंग अदु पीखिबनी युमगी थबक सुबी नुपी मचा अदु ईटानगर गी कराकपा जनता दल यूनाइटेड की MLA तेसी कसौगी नाहरलगुनगी बरुंग बास्तीदा लैबा युमदा मे कुंदा थौरी यान्दुना लैरंबनी सिंगजमै मथक सोंगथाम लेकाइदा लैबा फिटनेस वर्ल्ड बिल्डिंग दा ngasi नौना हांगदोकपा स्टूडियो 11 सैलून स्पा हौनबी मतुंगिना संगाख्रे थौरमदुदा अथोइबा मिथुंगलन ओइखिबा पॉपुलर क्वीन ऑफ यूनिवर्स 2019 डॉक्टर कोनिका खुराइजमना ngasi हांगदोकलिबा 11 सैलून स्पा असिना लमदम असिगी मियामदा कानबा कया पीबा ngamlagani amadi ake amodasु अतोप लमदगी मांगजिन थाबा ngamnanabagi lambi amasu yatpa ngamlagani haiki great feeling because akhoi Manipur se khuding makta chotha ba haiba do laitaba lam ama oin oi sports da hairo and beauty culture da hairo fashion da hairo in anything aduna sumaina studio 11 salon and spa se Imphal da lakpa se akhoi gi di laiba amna phabani because mafam asida khoina world class infrastructure amadi expert from the best of the world la aga akhoi gi beautification akhoi na husik beautification haraga beautification is not only for outer beauty but inner also because mi ama isana phajai na khanjaba taraga di pukning gi oiba nungai ba su thorak pani so that is very important so I think it's a very very wonderful thing it's an exposure for our state and also our beauticians akhoi gi beautician sing se mapanda yamna appreciate tawba beautician ngaktani adu moi da kai platform ama pibira bataraga di then they'll get all the opportunity to shine in the world. Arambam Somarendra Laikhidabagi Mapalak Subaning Sing Thoram Arambam Somarendra Trustna Sinduna Lamyanba Sanglenda Pangthokre Thoramadugi Sarukamo Oina Taramari Rak Suba Arambam Somarendra Memorial Lecture Haina Mingthonba Lairik Amasu Fonki Human Rights Elaki Director Bablu Loitongbam Human Right Khongau Nabagi Matangda Wapam Kaya Amasu Fongdoki Taurakanda victim mayamduna court chatna wakatle wakata bhawda court singsina thawasa dana ngasi bhawda potsi men ta dana leirak to case yam yame iphamgi lisingam sanga kunipan gi case simaksu clear example am 2012 tagi hona court ta kwaidagi chawba court ta lisingam sanga kunipan mi mathongoram khangdana sarkar gi Kuzu kulai sinaraga sarkar ki sibai singna hato hebse saki sabon yauna thamma bawda ngasi bawda sahi tare nipan chansala bawda charsit tarama thoi ni thoi dagi hena kuzu bawba file tawti kayam kuina ngai gi doino mi sing ngai gi doise right ama lai taraga di remedy ama lai batai remedy ama piba hebse covenant ki article 2 na mayek seng na piri ba right amani adung pu India dadi maruina Manipur dadi remedy se
Maklang Route Auto Drivers Union Maraduna Sinduna Handak Pangthokiba Bosem Amadi Kosem na Lauba Class 10 amdi 12 Parkhyada Maklang Kachikul Haurang Kunau Amadi Laitong na Chingba Khungang Mari asidagi pass tawrakraba satra singbu okpagi thoram ama ngarang Maklang Community Hall da pangthokre. Thoram aduda Lukram Ongbi Laimahal Pradhan Maklang Gram Panchayat Amadi Konthauzam Bidur Singha Headmaster Maklang Junior High School Anina Athobe Mithunglan Singh oina saruk yaki. Thoram adugi matang the organization asiga secretary Sorai Sam Manitoina Hai Khibada driver ama oijarabasu karigumba kharadi taubangami haibadu utnanabagi damak okpagi thoram asi pangthokpani haiki. Ekoi lojing layad leba khungang sing asidasu anong pagtunggi yumre oiba amati matik chaba sa maya ama thorikuna ekoi ki sothana lehoraba ekoi ki iramdam idai kai ekoi ki maikai asi khadang oirabasu Loksing Gyan Matin, Soda Pakani Highway Asada, I coin the highway Thomasing as it was already. Makata Su, I coin a hill with Tabak Mayamato, he gave heavily Tazabali Highway Thomasing as issue, the Sinaragati, like Kaya Singing Club Comedy, Tomato section that I made about, I coin Marma Pangsing, Amati Dai Rosina, Mokoki, Guide Amati Makoki Tokjan Galena, I coin the Makata Tabak Mayamato, we had a Kanzabati. Hauzik amuk sanabagi pau pangbigani. Yangkai Humdoi Suba Mr. Asia Amadi Taramathoi Suba Mr. World Championship ta Saruk Yanabagi damak Indian team Semnenaba Mathang Thagi Taruk Amadi Nipanda Telangana da Pangthok kadoriba trial selection da Manipur gi Sanaroi Sing Saruk Yanabagi damak ngasi Imphal gi Khuman Lampak Main Stadium da trial selection ama pangthokre. Trial selection adu da tongan be category da bodybuilders tara mangaga loinena official ani khalle haina All Manipur Bodybuilders Association na thadorak pacherol amana fongdorakli. Amaromda mathang thagi tara nipandagi kungama thoi fauba Nepal gi konung Kathmandu da pangthok kadoriba tarani thoi suba Mr. South Asia Championship da India gi mahut sinduna Saruk Yanabagi namak Indian Bodybuilders Federation na lamdam sigi Sanaroi L Neta Singha amadi L Risikant Singha khalle haina cherol asina makhatari. Karnataka Badminton Association, Tamil Nadu Badminton Association, Amadi Kerala Badminton Association na Sinduna haukiba January taramanga dagi kun May kun mathoi dagi kuntaruk amadi May kunipan dagi tha asigi ani Fauba pangthokhiba Yonex Sunrise All India Junior Ranking Badminton Tournament listing ini taramapan gold laurakhiba galoinana Yonex Dutch Junior International listing ini taramapan amadi Yonex German Junior Grand Prix International listing ini taramapan da saruk yakhiba lamdam sigi badminton sanaroi mairaba luangbo okpagi thoram ngasi uripok khumanthem laikai de leiba Imphal Western Club ki indoor hall da pangthokre. Ngasi nungthil phongkhiba pause singi moroiba pausing amuktang punna khangminasi. Kangla Pau Mahiroi sing puba ben ama sakangdaba sing na mai tharamle wakan mi phomduna sengdoraknaba dabi tawkhre. Rekha Mihat ki wakan mi phre mapureiba kota puthoroktuna jail da thajinkre. Abdul Mihat ki mayokta pungkun marigi ban kaukhre. Ukal gi convener ibudau thangjing laikol moirang da lakadabani seba mandal. Pandam BPL family singi mingda mioi kharana KCC gi loan kya lokthok lamle JSC. Dijamani numit tara mangani police custody rima lokthakre wakan mi phre. Pangai cycle amasung Imphal Ukhrul lambi ban kaukhre. Road safety gi training program pangthokre. Ibudau thangjing laikol da laktuna sengtok lagadabani seba mandal. Kanglei Pak ki maira Sumang da khamduna leiva school van ama sakang da bamyoishina mai thaduna manghalamle. Sarkar gi mari leinaba authority na mityang changbi dabadagi Manipur Khadi and Village Industries Board mutkhibayana leire. Myanmar gi delegate team na Rims amasung Sky Hospital gi fibam yangshin kre. Lopari kunda thakiba sujak pambi ayamana mangle. Aroi bada maroi ba pau amuhana.
MD Abdul Halim Misi ki mayok ta Sam ki ba JSC na tha asigi tarama thoi gi ayuk pung mari dagi pung kun mari gi ban kau kre. Isagi senthok yang laga angang singbu mahi tamhan si haina Nambol Kendra gi MLA and Loken na fongdok kre. Amadi Imphal da thunglakhiba Myanmar gi Macway region gi chief minister na luchingkhiba timne Sky Hospital gi phibam ubada apen ba pokre. Hauzikidi Times of Manipur ne pizza ban midang ge pau matang solo sinjare midyang tabiri ba singbu amuka han khurumjare.